आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरु ओइबा पाव प्रधानमंत्री नरेंद्र मोदी ने हाइरी ngasi asi yausangmai thaba numitni प्रधानमंत्री ने हाई अपुनब भारत अमा सागतनब होटनबदा थौदांग याबिरम सिंगी मफमदा इकाई खुमनब उच्चरी मणिपुरदा महौसादगी चनरकपा याउसंग कुमै ngasiदगी हौरे मणिपुर की ऑटोनोमस डिस्ट्रिक्ट काउंसिल की मिखल पांगथोकनबा राज्य की मंत्रिमंडलना वारेप लौरे अमसुंग असम अमसुंग नोंगचुब बेंगोलदा ngarang पांगथोकिबा अहानबा तांककी मिखलदा असमदा जादा 68 की चांगदा अदुगा नोंगचुब बेंगोलदा न जादा 32 की चांगदा भोट थादनकी लेबाक असिदा कोविड-19 के लाइचत अमुक हना संदोरकलिबा सिगी येंगलगा सेक्सिनबा वाटबगी थौंग सिंगतोकबिनबा हाइजरी तंगाई फदबा सेक्सिल थौरांग सिंगाकना चटपगा लोइनाना चैहि 95 की मथक्ता लैबा मियोय खुदिमक सुखसोय सोयदना वैक्सीन कापथोकपियो युमदगी हेक चथोपदा फेस मास्क सुपियो मी अमगा की मरक्ता फुट तरुक लापना लैबियो माइ मिट अमदि खुद छातोइना हंदोक्तुना तरुतनाना थंबियो हौजि मपुंग ओइबा पाव प्रधानमंत्री नरेंद्र मोदी ने हाइरी ngasi asi yausangmai thaba numitni thongmai amadagi chuduna amabu ngalhanba aduga aikhoigi lebaksi mangal lehansi haiba aikhoina lambel asi khankhibani haujing e hakim mamangda kasbani gi thongda sandokhiba mahaki humphudra manga suba man ki बात तहरमदा वांगांगबदा श्री मोदी ने हाई कि आज होलिका दहन है एक दीप से झले दूसरा और राष्ट्र रोशन हो हमारा इस भावना पर चलते चलते हमने ये रास्ता तय किया है हम लोगों ने देश के कोने कोने से लोगों से बात की और उनके असाधारण कार्यों के बारे में जाना आपने भी अनुभव किया होगा हमारे देश के दूर दराज के कोनों में भी कितनी अभूतपूर्व क्षमता पड़ी हुई है भारत माँ की गोद में कैसे कैसे रत्न पल रहे हैं ये अपने आप में भी एक समाज के प्रति देखने का समाज को जानने का समाज के सामर्थ्य को पहचानने का मेरे लिए तो एक अद्भुत अनुभव रहा है इन 75 एपिसोड्स के दौरान कितने कितने विषयों से गुजरना हुआ कभी नदी की बात तो कभी हिमालय की चोटियों की बात तो कभी रेगिस्तान की बात कभी प्राकृतिक आपदा की बात तो कभी मानव सेवा की अनगिनत कथाओं की अनुभूति कभी टेक्नोलॉजी का आविष्कार तो कभी किसी अनजान कोने में कुछ नया कर दिखाने वाले किसी के अनुभव की कथा श्री मोदी ने हाई अपुनब भारत अमा सागतनबा होटनबदा मपाल नाइदबा थौदांग याबिरम सिंगी मफमदा इकाई खुनबसु उच्चरी अखोइगी मालेंगी वाफम कयासु नैनखी मदुगी वाखलोन लौनबसु होनखी महाकना हाई मयामना अइंगोंदा आइडिया कया ताकपिरई पिबिरई वाखलोन नैनबगी खोंगचत असिदा मयाम सोइगा लोइनाना चटमिनरी लोइनाना अनौ अनौबो वाखलोन छु हबजिनबिरी प्रधानमंत्री ने हाई ngasi asi मन की बात की 65 सुबह तांकनी अदुगा निंग तंबगी चैहि 65 सुरकपगी अमृत महोत्सव हौबगी थासुनी अमृत महोत्सव असी दांडी खोंगचत की नुमितगी हौखिबनी मसी लिसिंग अनि कुल हुमदोगी अगस्त 15 फाउबा चथगनी श्री मोदी ने हाई ममांग चैहि मार्च थादनी लेबाक असिना इहान हानबो ओइना जनता कर्फ्यू तौखिबा दो अदुबु चाउख्रब लेबाक असिगी मगुन लेरबा प्रजासिंगी अपुनबगी शक्ति दु यंगबियु जनता कर्फ्यू असि मालेंगी मियामगी अंगकवा हाइबदु ओइख्रे महाकना हाई हाइबे इनबा नियम ngakpagi angakpa khudamni tungi mirolna wafam asibu ningsinglaga chauthokjaba pokani matau asumna corona warrior singi maphamda ikai khumnaba pukham thinba khuba khuba mai thanba asisu angakpa khudam ama oikhi thawong asina corona bo hakthengna lanteng nariba singna chaihi chupa jok thaban aidana mathau pangthok ibani
Sri Modina hai Mars tha asida yamna nungaiba pau amana aikhoina malemgi nupigi numit pangthokli loinana tha asida nupi sanaroi kayana medal kaya lawduna anoba record kaya thambang amki Delhi da handakta pangthokhiba shooting ISSF World Cup da Bharatna ahanba mafam phangki sanagi takman subhanana punamaki makok thongki machi Bharat ki nupi amasung nupa sanaroi singi ningchi jaraba kudamni Leibak asigi mahausadagi leijaraklaba hakselgi matangda Sri Modina hai malem pumbadang asidi Ayurveda amasung natural health product haibasi mahusagi oba hakselgi polam singlomda mai onsilakli mahakna hai aikhoigi leibak asigi longmi sing law ubaga loinana khoiloibagi hainabi thambiyo masina longmi singi senthok hengatpaga loinana makhoigi punchi mahing khoitumnarakani Mahakna hai aikhoina malemgi atai mafamda chatpa matamda aikhoi Bharat basi amani haina matam laiba khibikta chauthokjaba pokchai aikhoigi yoga ayurveda darshana chingba sina aikhoibu yamna chauthokhalli Sri Modina hai aikhoigi sangbidhana piriba hak amasung ithaudangbo ningsing hanba kumhai amala kadawre kumhai adudi Dr. Baba Saheb Ambedkar gi mapok numit April 13 da pangthokadawri Handakti Amrita Mahotsav ki matang dam asi amuke hena maru oire aikhoina Baba Saheb ji gi mapok numit asi kaungam laroi daba numit ama oihengani aikhoi khuding angna wasak lobaga loinana Baba Saheb ji gi maphamda Shraddhanjali kadasi Mahausagi chanabi amasung harau tayambaga loinana Manipur da yausang kumai asidagi ahoragani laikai da yausang kumai ga mari lainana pangthokpa yausang sports ki damak ngasi ayuktagi Imphal ge kanglada maira loba laknakhi maira loba lakma matamda sarkarna thokiba COVID-19 gi chatna kanglon chingning thina ngakna bagi damak police na kanglagi keta ngak senkhi Yausang kumai ka mari lainan pangthokpa sana khon abagi thaurum singi dama Imphal ge kangladagi maira loba lakpada club amamangbi mioi mangadagi hena changba yaroi haiba wafam state archaeology gi superintendent na thokrabani Serol amada superintendent na hai ngasi amasung hayeng ayuk pung 3 tagi nungthil pung 4 phawi manungda kanglagi maru oiba gate ahumda club singi mihut manga kaktamak changba yagani Adumoinamak makhoina social distancing amadi mark supayauna COVID ki tangai phataba chan akanglon ching ngakadabani hairi kumai asiga mari lainana Rajyapal Dr. Nazma Heptullah amadi Mukhyamantri N Biren Singh yauna luchingba kayana miyamda yaipa paujel piri mahaki paujel da Rajyapal na hai kumai asina nungsi janaba khunaida amaga bahaptanaba amasung punna amata oina santi gi lambida changchinbada hena mapangal kankhat halagani Mukhyamantri Nongthombam Biren Singh mahaki paujel da hai kumai asi harau tayamna pangthokpa loinana COVID-19 gi laichatagi aikhoi isabu ngakthoknaba chatna kanglon sing mapung phana ngakpasu kauroidabani tongan balup singna su yausang kumai gi yatpha paujel pinarakli tabiriba pawasi akasbani Imphal dagini Imphal da ngarang pangthokki Rajya gi Mantri Mandal gi miphamna Autonomous District Council mikal pangthoknaba ayaba pikre anoba jila sing Kamjong Tengnopal Ferjol amasung None yauna mikhala simpak pangthoknaba darka laiba thabak sing paikhatnaba mipham aduna warep lawki mipham aduna Jenims ki campus ta DBF4 mode ki makhada State of the Art Multi Speciality Cancer Institute amalingnaba su ayaba pikhe Manipur da ngarang mioi chatet Nipumanga test tawbagi manungda mioi ahum nongna COVID-19 positive oiba thengnare masi tharaga apunba positive case ki masing liching kunma panjahum humfuda taruk sure Rajya gi COVID-19 command control room na ngarang numidang waram thokiba cherol amada hai haukiba pung kun mari dai Imphal East Bisnupur amasung Senapati da COVID ke anoba ke samamam thengnakhi hairiba matam asigi manungda COVID positive oiba mioi amata sikibagi pau leite mioi manga naba phaduna discharge tawkibaga loinana Naba Pakiba Migi Masing Liching Kunipan Jamapani Pumari Sure Naba Parakpagi Jang Jadam or Pudani Pandas Pink Manga Anini Hojik active case Yankanipan lady Asamam Sungnong Chu Bengal Bidhan Sabagi Ahan Batangka ki Mikhalgi Bot Ngarang Santi Wenya Pang Thokre Asamda Jada Humpuda Taret ki Jangda Dugonong Chu Bengal da Jada Marpuni Thogi Jangda Bot Hadanaki Raja Ani Magda Mikhalga Mari Lainana Pam the Batahudok Sing Thoki Bagi Pau Late Asamgi Chief Electoral Officer Nitin Karena Paumising da Hai Mikhal Adu Mapung Pana Yeng Bada Santi Wenya Pang Thoki
ꯑꯩꯈꯣꯏꯒꯤ ꯀꯣꯜꯀꯥꯇꯥ ꯄꯥꯎꯃꯤꯅ ꯍꯥꯏ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯗ ꯇꯥꯡꯀꯛ ꯑꯁꯤꯒꯤ ꯚꯣꯠ ꯊꯥꯗꯅꯈꯤꯕ ꯄꯣꯂꯤꯡ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇ VVPAT ꯑꯃꯗꯤ EVM ꯃꯦꯁꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯈꯜꯒꯤ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯦꯟꯅ ꯃꯅꯨꯡ ꯃꯄꯥꯟ ꯐꯥꯎꯅ ꯎꯕ ꯉꯝꯅꯕ ꯃꯑꯣꯡꯗ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤ ꯇꯥꯡꯀꯛ ꯑꯁꯤꯗ ꯑꯁꯥꯝꯒꯤ ꯖꯤꯂꯥ 12ꯒꯤ ꯕꯤꯙꯥꯟ ꯁꯚꯥ ꯀꯦꯟꯗ꯭ꯔ 94 ꯑꯃꯁꯨꯡ ꯅꯣꯡꯆꯨꯞ ꯕꯦꯡꯒꯣꯜꯒꯤ ꯖꯤꯂꯥ 5ꯒꯤ ꯁꯤꯠ 30ꯒꯤ ꯃꯤꯈꯜꯒꯤ ꯚꯣꯠ ꯊꯥꯗꯅꯈꯤ ꯊꯧꯗꯣꯛ ꯃꯆꯥ ꯃꯆꯥ ꯈꯔ ꯊꯣꯛꯄ ꯅꯠꯇꯅ ꯃꯤꯈꯜ ꯑꯗꯨ ꯄꯨꯟꯅ ꯌꯦꯡꯕꯗ ꯁꯥꯟꯇꯤ ꯑꯣꯏꯈꯤ ꯂꯣꯏꯁꯤꯜꯂꯛꯄꯗ COVID-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥस्क ꯎꯄꯥ ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏ ꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡ 3 ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ प्रधान मंत्री नरेंद्र मोदी ने हाई ngasi asi yausang mai thaba numit ni प्रधान मंत्री ने हाई अपुनबा भारत अमा सागतनबा होनबदा मपाल नाइद्रबा थौदांग याबिरम सिंगी मफमदा इकाई खुनबसु उच्चरी मणिपुरदा महौसादगी चनरकबा याउसंग कुमै ngasiदगी हौरे मणिपुरगी ऑटोनोमस डिस्ट्रिक्ट काउंसिल की मिखल पांगथोकनबा राज्यगी मंत्रिमंडलना वारेप लौरे अमसुंग असम अमसुंग नोंगचुप बेंगोलदांग अरांग पांगथोकिबा अहानबा तांकाकी मिखलदा असमदा चादर 73 की चांगदा अदुगा नोंगचुप बेंगोलदाना चादर 42 की चांगदा भोट थादनकी पाउ लोइजरे